ꯃꯥꯏꯕ ꯇꯣꯝꯄꯣꯛꯅ ꯃꯥꯅ ꯈꯪꯖꯕ ꯑꯅꯥꯕ ꯂꯥꯌꯦꯡꯕꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯝꯗꯨꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯝꯕꯤꯕꯒꯨꯝ ꯑꯩꯁꯨ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯅꯕ ꯃꯌꯥꯝꯗ ꯃꯇꯧ ꯀꯔꯝꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯍꯨꯔꯥꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯒꯦ ꯈꯜꯂꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯌꯥꯝꯅ ꯇꯧꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯦꯟ ꯀꯧꯕ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯄꯣꯠ ꯑꯃꯠꯇ ꯃꯄꯨꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ "ꯑꯣꯖꯥ, ꯑꯣꯖꯥꯕꯨ ꯔꯥꯖꯦꯟ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯦ, ꯑꯩ ꯔꯥꯖꯦꯟꯅꯤ꯫ ꯅꯪꯅ ꯀꯅꯥꯅꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ?" "ꯑꯣꯖꯥꯒ ꯊꯦꯡꯅꯕꯁꯦ ꯑꯩ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯩꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯜꯂꯤ꯫ ꯂꯥꯏꯔꯤꯛ ꯐꯅ ꯄꯥꯔꯕꯁꯨ ꯍꯩꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯩ ꯄꯣꯠ ꯃꯆꯥ ꯃꯆꯥ ꯍꯨꯔꯥꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯨꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯃꯤꯅ ꯑꯩꯕꯨ ꯍꯦꯛꯇ ꯐꯥꯔꯒ ꯐꯨꯕꯤ꯫ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ." "ꯌꯦꯡꯉꯣ ꯊꯣꯏꯕ, ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯀꯂꯥ ꯑꯃꯅꯤ, ꯍꯥꯏꯗꯤ ꯑꯥꯔꯠ ꯑꯃꯅꯤ꯫ ꯀꯂꯥ ꯃꯈꯜ 64 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯀꯂꯥ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯂꯥꯛꯄꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯨꯔꯥꯟꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ." "ꯍꯣꯏ, ꯑꯩꯁꯨ ꯈꯪꯉꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯍꯥꯛꯄꯨ ꯍꯨꯔꯥꯟꯕꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯍꯨꯔꯥꯟꯕꯒꯤ ꯀꯂꯥ ꯑꯁꯤ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ." "ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯨꯔꯥꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕꯗ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯜꯂꯕꯗꯤ ꯃꯊꯪ ꯑꯅꯤꯔꯛ ꯁꯨꯅ ꯍꯨꯔꯥꯟꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯣꯏ." "ꯍꯣꯏ ꯑꯣꯖꯥ, ꯑꯗꯨꯅꯕꯨ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯑꯩꯁꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕꯗ ꯃꯤꯅ ꯈꯪꯍꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯐꯨꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯑꯣꯖꯥꯒꯤ ナꯛꯇ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯂꯩꯗꯨꯅ ꯑꯩꯁꯨ ꯍꯨꯔꯥꯟꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯝꯕꯤꯌꯣ." "ꯌꯦꯡꯉꯣ ꯊꯣꯏꯕ, ꯑꯩꯅ ꯑꯔꯨꯕ ꯄꯣꯠ ꯀꯌꯥ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯄꯄꯨ ꯈꯪꯍꯟꯗꯅ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯍꯜꯁꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯒꯦ꯫ ꯑꯗꯨꯅ ꯅꯪ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯣ꯫ ꯑꯩꯗꯤ ꯍꯛꯆꯥꯡꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ." "ꯑꯣꯖꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯗꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯑꯣꯖꯥꯅ ꯍꯩꯔꯤꯕ ꯀꯂꯥ ꯑꯁꯤ ꯅꯤꯡꯊꯤꯅ ꯇꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯣꯖꯥꯅ ꯂꯩꯈꯤꯗꯕ ꯇꯥꯔꯕꯁꯨ ꯑꯣꯖꯥꯒꯤ ꯃꯍꯩ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯩꯔꯕꯗꯤ ꯑꯣꯖꯥ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯁꯨ ꯆꯥꯎꯊꯣꯛꯆꯕꯅꯤ꯫ ꯑꯣꯖꯥꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯇꯧꯖꯒꯦ." "ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯍꯥꯟꯅ ꯂꯥꯌꯦꯡꯈꯤꯒꯦ꯫ ꯃꯊꯪꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯥꯏꯕ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯥꯒꯤꯗ ꯆꯠꯂꯨꯁꯤ꯫ ꯑꯗꯨꯒ ꯀꯅꯥ ꯑꯃꯠꯇꯗ ꯑꯩꯈꯣꯏꯁꯦ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ?" "ꯍꯣꯏ ꯑꯣꯖꯥ, ꯀꯅꯥꯗꯁꯨ ꯈꯪꯍꯜꯂꯣꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯁꯤ." ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯥꯏꯕ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ
ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯕ ꯑꯍꯜ ꯑꯃꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯃꯤꯇ꯭ꯔꯪꯒꯤ ꯃꯥꯏꯕꯅꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯦ? ꯍꯥꯏꯌꯨ, ꯅꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ꯫ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯣꯛ ꯆꯤꯛꯄ ꯑꯗꯨꯒ ꯇꯥꯡꯁꯨ ꯍꯦꯛ ꯆꯤꯛꯑꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯅ ꯃꯁꯤ ꯐꯅꯕ ꯍꯤꯗꯥꯛ ꯑꯃꯠꯇ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤꯅ ꯅꯪ ꯁꯣꯏꯗꯅ ꯐꯔꯅꯤ꯫ ꯍꯤꯗꯥꯛ ꯑꯁꯦ ꯅꯣꯡꯃꯗ 3ꯂꯛ ꯆꯥꯎ, ꯑꯗꯨꯒ ꯅꯪꯒꯤ ꯀꯣꯛ ꯆꯤꯛꯄ ꯑꯗꯨꯗꯤ ꯐꯔꯅꯤ꯫ ꯑꯗꯨꯒꯅꯦ, ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯂꯥꯛꯈꯣ꯫ ꯑꯩꯅ ꯅꯪꯒꯤꯅꯦ ꯁꯔꯨꯒꯤ ꯑꯣꯏꯕ ꯇꯥꯡ ꯆꯤꯛꯄꯒꯤ ꯍꯤꯗꯥꯛ ꯑꯗꯣ ꯑꯃꯨꯛ ꯄꯤꯔꯒꯦ꯫ ꯍꯣꯏ, ꯑꯩ ꯃꯊꯪ ꯍꯞꯇꯥꯗ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯔꯥꯖꯦꯟ ꯑꯃꯗꯤ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯗꯨ ꯍꯞꯇꯥ ꯑꯃ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯣꯛ ꯆꯤꯛꯄ ꯑꯗꯨ ꯐꯔꯝꯃꯤ꯫ ꯊꯣꯏꯕ, ꯃꯥꯏꯕ ꯃꯅꯤꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛꯇꯣ ꯑꯁꯦꯡꯕ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯌꯦꯡꯉꯣ, ꯑꯩꯒꯤ ꯀꯣꯛ ꯆꯤꯛꯄ ꯑꯗꯨ ꯍꯤꯗꯥꯛ ꯑꯗꯨ ꯆꯥꯕꯗꯒꯤ ꯐꯈ꯭ꯔꯦ꯫ ꯃꯥꯏꯕꯅ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯩꯒꯤ ꯁꯔꯨꯒꯤ ꯇꯥꯡ ꯆꯤꯛꯄ ꯑꯁꯤꯒꯤꯁꯨ ꯍꯤꯗꯥꯛ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯣꯖꯥꯒꯤ ꯑꯅꯥꯕ ꯐꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯅꯕꯨ ꯃꯥꯏꯕ ꯃꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯗꯅ꯫ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯔꯥꯖꯦꯟ ꯑꯃꯗꯤ ꯊꯣꯏꯕ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯣꯖꯥ ꯃꯥꯏꯕ ꯃꯅꯤꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯥꯅ ꯑꯩꯕꯨ ꯀꯣꯛ ꯆꯤꯛꯄꯒꯤ ꯍꯤꯗꯥꯛ ꯄꯤꯕꯅꯤ꯫ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯁꯔꯨꯒꯤ ꯇꯥꯡ ꯆꯤꯛꯄꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕꯤꯒꯦ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯕꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯎꯕ꯫ ꯑꯩꯒꯤ ꯃꯤꯡ ꯇꯣꯃꯥꯜ ꯀꯧꯏ꯫ ꯑꯩ ꯃꯥꯒꯤ ꯁꯥꯇ꯭ꯔꯅꯤ꯫ ꯃꯥꯏꯕ ꯃꯅꯤꯗꯣ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯍꯩꯖꯔꯝꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯣ, ꯃꯥ ꯂꯩꯈꯤꯗ꯭ꯔꯕ? ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯃꯥꯅ ꯂꯥꯌꯦꯡꯕꯁꯦ ꯌꯥꯝꯅ ꯐꯩ꯫ ꯃꯥꯅ ꯂꯥꯌꯦꯡꯕꯗꯒꯤ ꯑꯩꯒꯤ ꯀꯣꯛ ꯆꯤꯛꯄ ꯐꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯔꯨꯒꯤ ꯑꯅꯥꯕ ꯑꯁꯤꯗꯤ ꯐꯠꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ꯫ ꯃꯥꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯗꯨꯅ ꯂꯩ꯫ ꯂꯩꯅꯥ ꯈꯨꯗꯤꯡꯃꯛꯀꯤ ꯑꯅꯥꯕꯕꯨ ꯐꯅꯕ ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ꯫ ꯍꯤꯗꯥꯛ ꯑꯁꯤ ꯍꯦꯛ ꯆꯥꯕꯒ ꯈꯨꯗꯛꯇ ꯐꯔꯅꯤ꯫ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯑꯗꯣ ꯄꯤꯔꯣ, ꯑꯩ ꯆꯥꯔꯒꯦ꯫ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯔꯥꯖꯦꯟꯅ ꯍꯤꯗꯥꯛ ꯑꯗꯨ ꯆꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨ ꯐꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯑꯅꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯔꯦ꯫ ꯅꯪꯁꯨ ꯅꯪꯒꯤ ꯑꯣꯖꯥꯗꯧꯅ ꯌꯥꯝ ꯍꯩꯅ ꯂꯥꯌꯦꯡꯕ ꯍꯩ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯍꯣꯏ, ꯃꯥꯏꯕ ꯃꯅꯤꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯃꯥꯅ ꯂꯥꯌꯦꯡꯕꯒꯤ ꯂꯥꯏꯔꯤꯛ ꯏꯗꯨꯅ ꯃꯥꯅ ꯈꯪꯖꯔꯝꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯔꯥꯖꯦꯟ ꯑꯃꯗꯤ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯖꯦꯟꯅ ꯊꯣꯏꯕꯗ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕ, ꯑꯥꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ꯫ ꯊꯣꯏꯕꯅ ꯁꯟ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃ ꯎꯗ ꯄꯨꯜꯂꯒ
ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕꯅ ꯆꯪꯂꯒ ꯀꯔꯤ ꯃꯔꯝꯒꯤ ꯐꯨꯔꯤꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯔꯨꯞ, ꯀꯔꯤ ꯃꯔꯝꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯕꯅꯣ? ꯃꯍꯥꯛꯁꯦ ꯁꯅꯥꯒꯤ ꯗꯨꯀꯥꯟꯗ ꯁꯅꯥ ꯌꯣꯟꯕ ꯌꯥꯎꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯨ ꯈꯪꯍꯟꯗꯅ ꯁꯅꯥ ꯑꯃ ꯍꯨꯔꯥꯜꯂꯒ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯌꯣꯟꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯃꯄꯨꯅ ꯈꯪꯂꯛꯇꯨꯅ ꯃꯥꯕꯨ ꯐꯥꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯃꯥꯕꯨ ꯐꯨꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯖꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯖꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯊꯣꯏꯕꯅ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯦ, ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯀꯟꯕꯤꯗ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯅꯨꯄꯥ ꯑꯁꯦ ꯏꯆꯝ ꯆꯝꯖꯕꯗꯤ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯍꯩꯇ꯭ꯔꯕꯗꯤ ꯃꯤꯅ ꯐꯨꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯔꯥꯖꯦꯟꯅ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃ ꯐꯨꯍꯧꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯅ ꯍꯪꯉꯝꯃꯤ, ꯑꯣꯖꯥ, ꯀꯔꯤ ꯇꯧꯔꯦ? ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕ ꯃꯥꯜꯂꯤ꯫ ꯉꯁꯥꯏ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃ ꯐꯨꯍꯧꯕꯒꯤꯗꯨꯔꯥ? ꯃꯥꯅꯦ ꯊꯣꯏꯕ, ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯏꯆꯝ ꯆꯝꯖꯕ ꯃꯥꯜꯂꯤ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯍꯣꯏ, ꯑꯩꯁꯨꯅꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨꯁꯨ ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯀꯂꯥ ꯑꯁꯦ ꯑꯗꯣꯝꯗꯒꯤ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯣꯏꯕ, ꯑꯩꯗꯤ ꯅꯥꯔꯤꯀꯥꯟꯗ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ, ꯃꯗꯨꯗꯤ ꯃꯥꯏꯕ ꯇꯣꯝꯄꯣꯛꯅ ꯃꯥꯅ ꯈꯪꯖꯕ ꯑꯅꯥꯕ ꯂꯥꯌꯦꯡꯕꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯝꯗꯨꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯇꯝꯕꯤꯕꯒꯨꯝ ꯑꯩꯁꯨ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯅꯕ ꯃꯌꯥꯝꯗ ꯃꯇꯧ ꯀꯔꯝꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯍꯨꯔꯥꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯒꯦ ꯈꯜꯂꯤ꯫ ꯃꯁꯤꯗ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ? ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯑꯗꯣꯝꯒꯨꯝꯕ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯃꯤꯁꯛ ꯑꯃꯅ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯏꯕꯗꯤ ꯍꯨꯔꯥꯟꯕ ꯍꯩꯇꯕꯒꯤ ꯉꯁꯥꯏ ꯂꯝꯕꯤꯗ ꯐꯨꯍꯧꯕꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯅꯁꯨ ꯐꯨꯔꯔꯣꯏ꯫ ꯑꯩ ꯊꯤꯟꯊꯗꯅ ꯂꯥꯏꯔꯤꯛ ꯏꯕ ꯍꯧꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯔꯥꯖꯦꯟꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯃꯥꯅ ꯐꯪꯉꯛꯄ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯔꯥꯟꯕꯅ ꯃꯥꯌꯣꯛꯅꯒꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯒꯤ ꯁꯨꯒꯥꯏꯅ ꯇꯥꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯝꯃꯤ꯫